आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Kangluk masel gi marakta nuksinadaba pokhanaba social media da aranba wafam sing thagatlamba miyo ehom police na fare Mizoram Bidhan Sabha Mikhal gi vote masing tongan ba mafam 12 gi counting hall nifuda akanba section thoranga loina na hauzik thiri Sangsad ki ningtham mifam ngasidagi hore mifam asi thasi kunithoi phawba chathagani amasung Pradhan Mantri Narendra Modi na ngasi Maharashtra gi Sindhu Darkta pangthokadaba Bharat Navy numit ki palan tharomda saruk yagani Kangluk masel gi marakta nungsinadaba pokhanaba social media da aranba wafam sing thagalaba miyo ahom police na fare Manipur Police Control Room na thadorok pachero lamada hai makhoi gi manungda miyoi ani na Imphal West Jilla dagini aduga miyoi amana Imphal East Jilla dagini Serol asina makhata na hai miyam na aranba paw sandok piganu hingsa thokhanba yaba paw sing sandok lamba thoklabadi makhoi gi mathakta ain gi oba thabak lokhatkani Amaromda Assam Rifles na sinduna Tengnopal Jilla gi Saibol khulda ngarang lem na layeng bagi kem ama pangthokre tharomadu da hidak langthak sing su lem na yenthokhi Manipur gi mafam kharada mobile internet data service ki athingba thamlamba du sarkar na lawthokre Raija gi Home Commissioner Tirajit na thokpa cherolamada hai adumoina mak jilla kharagi tainafam da leiba kilometer ani na konba mafam singde yungba mobile tower singda di makhata na mobile internet data service ki athingba leikhi gani hairiba jilla sing adudi Sandel amasung Kaksing Churasanpur amasung Bisnupur Churasanpur amasung Kaksing Kangpokpi amasung Imphal West Kangpokpi amasung Imphal East Kangpokpi amasung Thaubal amadi Tengnopal amasung Kaksing Jilla singgi tainaba mafam singni Mobile Internet Data Service kumthokpa si tha asigi 19 gi numidang pung 8:95 phawbugi oinani haukiba numit kharani da raija sida thokliba irhangi phibam phagalakpadagi miyamna mayoknariba khudongchadaba singi yenglaga Mobile Internet Data Service ya halakpani haina serol sina makhata na phongdokli International Human Rights Week palan tharumgi saruk ama oina Manipur Human Rights Commission sinduna Maharaj Bodhasundar College da debate competition ama pangthokli competition asigi hiramna Protection of Human Rights depends on rule of law in times of communal disharmony haibasini Mizoram Bidhan Sabha Mikhal gi vote masing tongan ba mafam 12 gi counting hall nifuda akanba section thoranga loina na hauzik thiri ngayaki mamang phawbada Zoram People's Movement na seat taruk phangkhre seat kunda mangjin thaduna chatli aduga Mizo National Front na seat 13 da mangjil thana chatli BJP na seat ani da mangjil thari aduga Congress na seat ani amada mangjil thari ngarang phol laukthokiba Bidhan Sabha Mikhal da BJP na Madhya Pradesh, Rajasthan amasung Chhattisgarh da sarkar semlagani aduga Telangana da na Congress na sarkar semlagani Seat chani kunthra laiba Madhya Pradesh da BJP na seat 132 phangduna sauna mai pakle Congress na seat 63 khaktamak phangle seat chani laiba Rajasthan Bidhan Sabha da BJP na seat 135 phangduna absolute majority oire hana sarkar paramba Congress na seat 58 phangle Punna seat Marfudara laiba Chhattisgarh Bidhan Sabha Mikhal gi folda BJP na seat 53 phangduna sauna mai pakle hana sarkar paramba Congress na seat 35 khaktamak phangle Amaromda seat 138 laiba Telangana Bidhan Sabha Mikhal gi folda na Congress na seat 63 phangduna sauna mai pakle hana sarkar paramba Bharat Rashtra Samiti na seat 38 phangle Nagaland da pangthokpa tapi Bidhan Sabha Kendra gi marak ki Mikhal da Nationalist Democratic Progressive Party NDPP na mai pakre ngarang laukthokiba Mikhal gi folda NDPP gi mireb Wangpang Konyak na maki khwaidagi naknaba Congress ki mireb Wanglem Konyak tagi bot masing 5,933 henduna mai pakhi Mukhyamantri Naifyorio na Wangpang Konyak na mai paklakpada nungaiba phongdorakli Sangsad ki ningtham mifam asidagi haure mifam asi thasi kunithoi phawba chathagani numit 18 chathagadaba mifam asigi manungda puna sitting 15 leigani mifam asigi ngasi ahoba numita Trinamool Congress ki MP Mahua Moitra gi mathakta thangalakhiba Ethics Committee report Lok Sabha da pukhatkani Akashvani Paumin hai mifam asida
Bharatiya Nyaya Sanhita, Bharatiya Saksha Abhiniyam, Central Universities Amendment Bill, Jammu and Kashmir Reorganization Amendment Bill, Provisional Collection of Taxes Bill 2012 yauna punna bill 18 puthokduna khanagani. Mifam asina 13 suba Lok Sabha gi aroiba mapung phaba mifam oigani. Tabiriba pawase Akashbani Imphal dagini. Pradhan Mantri Narendra Modi nangasi Maharashtra gi Sindhu Dark ta pangthokadaba Bharat Navy numit ki palan thoramda saruk yagani. Thoramasi gi saruk ama oina Sri Modi na Rajkot Fort ta Chhatrapati Shivaji Maharaj ki murti maikhum hangdokani. Tungda Pradhan Mantri na Tarkali Samudra Khongbanda Bharat Navy gi jahaz, submarine, aircraft amasung special force sing pangthokpa demonstration sing yengani. Handak pangthokliba palan thoramasi Bharat Navy na Naval Station nataba mafamda pangthokpa ahanba thoramni. Mukhyamantri Nongthomam Birena numit asiga mari lenana Bharat Navy singde yaifa paujil pirakli. Social media da thagalakpa warolamda Mukhyamantri na hai Bharat Navy singi thauna kathokpa amasung hanba leitana leibaki damak honariba singbu ikai khumnagadabani. Kendra gi Griha Mantraloy na nauna semkhiba miyoi kunithoina saba High Power Committee gi mifam amangasi Ladakh ta pangthokani. Mifam asi Kendra gi Griha Rajya Mantri Nityananda Rai na sabapati oigani. Mifam asida Ladakh Union Territory gi official sing Home Affairs Mantraloy legi Apex Body gi lusingba sing amasung Kargil Democratic Alliance ki mihut sing saruk yagani. Mifam asigi maroiba hiramdi lamdam asigi leijariba top top chanabi lol lamit tumina singba yokhanabani. Kendra gi Tourism Mantraloy na National Best Tourism Village Competition amasung National Best Rural Homestay Competition 2023 pangthoklagani. Khungangi lamsingda tourism amadi homestay sing hena sakhorhanabagi pandamda competition asi pangthokadabani. Kendra gi Road Transport and Highways Mantri Nitin Gadkari na hairi leba asigi lambi thongi phibam phagarhanabagi damak anoba makhalgi technology sinna batangai fade. Gujarat ki Gandhinagar da leba Mahatma Mandir da pangthokpa Marifuni Thoi Suba Indian Road Congress ki sahi gi mifam da saruk yaraduna mantri na hai lambi thong sembaga mari lenaba project sing matam chana loisinba akoibagi phibam ngak senduna thamba amasung afaba makhalgi lambi thong sembagi tangai fadaba lei. Mahangna road engineer singda highway engineer singna leba asida anoba makhalgi hena phaba technology sing sizinana ba honagadabani. Nonglei nungsit megzom na maram oiduna Andhra Pradesh amasung Tamil Nadu da sokhalakpa yaba phibam sing thengnanaba sem saba hore. Med office ki pauna hai nonglei nungsit asi haujik Bangop Sagar gi kha nungsup thangba maikaidagi awang nungsup lomda sisilakli. Masina maram oiduna ngasi kha thangba Andhra Pradesh ki saruk amasung awang thangba Tamil Nadu gi samudra khongbanda nong kanna churaba yai. Hayeng numit yongba phawgi manungdana sathiraba nonglei nungsit ama olaktuna kha thangba Andhra Pradesh ki samudra khongbanda sauna saitheng phanglaba yai haina panari. T20 International Cricket ki manga suba amasung aroiba match ta Bharat na Australia bu run 3 ta maithiba pikre. Bengaluru da ngarang numidang sanakiba match aduda Bharat na hana batting tawbada over kunda wicket 9 turaga run 3 lauki. Madugi pakumda apiba over da Australia na wicket 9 turaga run 3 khaktamak lawba ngamki. Series asi Bharat na mari amada thoire. Aroibada maroiba paw amuk hana Kangluk Masel gi marakta nungsinataba pokhanaba social media da aranba wafam sing thagalamba miyoi ahum police na fare. Mizoram Vidhan Sabha Mekhal gi vote masing tongan ba mafam 32 gi counting hall nifuda akanba section thoranga loina na hujik thiri. Sangsad ki ningtham mifam ngasidagi haure mifam asi tha asi kunithoi phawba chathagani. Amasung Pradhan Mantri Narendra Modi nangasi Maharashtra gi Sindhu Dark ta pangthokadaba Bharat Navy numit ki palan thoramda saruk yagani. Paulo Jare